Hayengdagi Langei Grand Mela Pangthokjagadori Numit Humni Chupna Pangthokjagadabani Mayamsu Sungsoi Shoidana Saruk Yabalak Piyu Hairiba Grand Mela Asida Manipurda Amukta Phangidriba Offer Mamalda Langeina Miyamda Discount Tawjagani Mayamsu Grand Mela Asi Saruk Yabalak Piyu Langei Grand Mela Shida Smart TV, Google TV, QLab TV, Aduga Brand Makhal Shuna Langei Grand Mela Sida Ahongba Mamalda Miyamda Sungsoi Shoidana Pizagani Deep freezer, freeze, washing machine, amadi, air cooler, AC, geyser na chingbasing home appliance ki purchasing Langei na ahongba mamanda miyam da sungsoi shoidana Grand Mela asida fanghanjagani. Khwaidagi hawba ising thaknaba aro leizare amadi summer ga yamna mari leinaba thadokna ba yadraba air cooler su ahongba mamalda Langei gi Grand Mela asida mayamda khudong chaba ase pizagadori bani aduna Langei gi Grand Mela asi mayamna Khudong chaba asi laubi ho mayamsu saruk yabiu sungsoi shoidana Langei Grand Mela asi lakbiu Langei gi store asi Kaishampata leibani lambi shembagi khudong chadabana maram oiraga Sagolban Meino Leirak Machin gi community hall da Grand Mela asi pangthokjagadabani